Mahiroi khonai di neutral oina leisi kukan pangan basingna khulai oina season hangum si haina IPR director ngangom utamna phongdokre wafamasi ngasi chahi asida pangtokhiba Manipur University Students Union, DM University Students Union amadi Higher Secondary School singi Students Union gi mikhal singda mai paklaklaba mahiroi lob MSU gi mihut sing okpaga loinana lob asigi nupi thomi sing ningol chako bagi thoramda phongdokhibani Imphal gi mafam amada pangthokiba thoram aduda director utamna mahiroi masel gi marakta furuf kanglup ki khetna bathamgum si kanagumba gi khutsil tharangda lana chatkrabadi miyamna thamliba thajaba sing manglakani haiki mahangna makha taraduna luf khudingmak punsinnaba pami hairakani adumakpu punsilasi haiba matamdadi luchingba tanarakpana akaiba lakpani aina luchingba oige aigi makhada yaurau haiba wakhalol cheliba makai punsinba ngamloi haina mahakna phongdokhi Thorom aduda saruki akiba MSU gi President Bruce Pebamna ching amadi tamda leiriba MSU gi ningol thomi singbu ningol chakoduna mabung mokpwa oibagi wakhalol hena chetsinaba amadi apunba Manipur amadi manaba khunai amagi liklam kaidana thabak tawminana bagi pandamda thoramasi mapungoina pangthokpani haina phongdokhi अखोइना संस्थान मचा म ओइरसु अचौबा म ओइरसु हायेंग स्टेट की लीडर म अचौबा म ओइरा कांदसु नत्रगा गवर्नमेंट की थबक तौरासु प्राइवेट की थबक तौरासु एंटरप्रेन्योर दला आगसु संग कदब पोछि अखोइना खंगदबसि डायलॉग ओवर डिवीजन को वारी सान थोपा पाउ फाउना थोपा हाइबसिमा यामना मरुओइ यानादबा पेनादबा दुम लेगनी हंदक की इलेक्शन की कैंडिडेट खनबा मतमदा अदुम पेनादबा लेरमनी खलहौदबगी नत्रगा ngसाइगी खनग्रिबा मिदो यानिंगदबगी अदुगुंबगी पेनादबसु दुम लेरमनी अन सुगुंबा पेनादबा नुंगाइतबा अदगे आइना खल्लिदुगा तौथोराइजिगा ओनरकबा लाखपा मतमदा अखोइना वारी वताइ सादोंना बसिमा याम चंगी